Handa pangthokiba taranipan suba Lok Sabha mikhalda Manipur gi inner dagi mai pakraba Bimol Akoijam Manipuri outer ge Alfred k.Arther bungasi MP oina parliament wasak loukhre wasak lobadu da Bimol Akoijam na Manipur londa duga Alfred k.Arther na English da wasak loukhi taranipan suba Lok Sabha ge ahan session ngarang dagi haukibaga loina Prime Minister Narendra Modi amadi Council of Ministers sing Parliament House da wasak loukre matung da ngasi MP chaniga humfunipan wasak loukhi bada Manipur gi MP anisu ngasi wasak loukhi bani ningsing bayabadi taranipan suba Lok Sabha mikhalda Indiana seat chamaga ga chaniga marfudra humdoi fangduna majority fangbaga lena lengak simkhibani opposition India bloc na seat chaniga kuntra mari fangke India bloc ke kwaidagi moroba party oriba Congress na seat marfudra mapan fangke Savagi Thaburoi misak amoina khanbiraklaba maramna aihakna taibung palbu sembi sabiba sidaba mapubu panjaduna wasaksari Madudi aina linkraba Bharat ki lengak lon chana pathapu aina tasengna thazaba amadi pukning sengna ningjaba uchagani loinana Bharat ki ningtamba amadi amatto oiba saktambo aina yokhat chagani amasung aina paikhat kadoriba lokhat kadoriba thaudang sing pukchel sengna pangthok chagani Jai Hind Ima lepakna yai fare Manipur imana yai fare